Hai ma'am, ngasidi ay video macha ama semjarappaniko. Wakhalse yam nungaitaba haitare. Aiga kuibudi kuidriko. Hꯧdong macha ama mayamnabudi hꯧdong cat oina dum uyebako adu oirsu aina mi oina loinajaba haitare. Mase chahi ama mapung pharae aiga loinarakpase. Yam nungsi loinabasu yam nungai. Hari khudinga illebako mase. Ado aiga kuina loinau tamamdra mane. Ingondagi setlaga pubigre mapugi manakta. Yam nungaite. Aduna ai wakhal nungaitабida adum romda laisanbasida akhoida dada ai ꯌꯥꯏꯃ ꯗꯗꯥꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨꯁꯦꯅ. ꯋꯥꯈꯜꯁꯦ ꯃꯁꯤ ꯐꯖꯕ ꯃꯌꯥꯝꯁꯤ ꯎꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯣꯊꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤꯅ ꯑꯩꯅ ꯇꯣꯝꯕꯤꯌꯦꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤ. ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯇꯩꯗꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯅꯦ. ꯑꯗꯣ ꯑꯩ ꯑꯌꯥꯝꯕꯅꯗꯤ ꯀꯛꯈ꯭ꯔꯕꯅꯤ. ꯉꯁꯤ ꯑꯃ ꯃꯆꯥ ꯑꯃꯗꯤ ꯊꯥꯒꯠꯈꯤꯕꯅꯦ, ꯌꯥꯝ ꯅꯨꯡꯁꯤꯕ. ꯍꯥꯏꯐꯝ ꯈꯪꯗꯦꯗ, ꯃꯤꯅꯗꯤ ꯈꯪꯗꯕ. ꯃꯐꯝꯁꯤ ꯌꯥꯝꯅꯗꯤ ꯐꯖꯩ, ꯃꯌꯥꯝꯅꯁꯨ ꯈꯪꯅꯕꯁꯨ ꯌꯥꯎꯔꯝꯃꯅꯤ. ꯎꯕ ꯍꯩꯗ꯭ꯔꯕꯥꯗꯀꯤ ꯃꯐꯝ ꯑꯃꯅꯤ. ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯗꯤ ꯁꯥꯡꯗ꯭ꯔꯦ. ꯑꯩ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯄꯅꯤ. ꯋꯥꯈꯜꯁꯦ ꯃꯌꯥꯝꯗ ꯂꯤꯊꯣꯛꯑꯒ ꯈꯔ ꯐꯕ꯭ꯔꯥꯅ ꯂꯣꯏꯖꯔꯒꯦꯀꯣ.